Korounganba Khuman gi page tege sumna hairakli yaifare NRC House ta pass tawkre athubada center dagi implement tawroknaba kanna state government na hona view thagachari honorable CM amadi member sing Arambai Tengol gi Korounganba Khuman na asumna thadorakli tolopi ge kapnaba changu hairasu hekta changba ngamba natte tolop chaba chadabai natte frontline da leiba CDO police sing aikoina matam punamakta respect tawjai makhoi lakpa ubada haraujai safe oirani na faujai more da state force sokpa sibada ihan hana react tawrise etini handak thokiba thodok to emotion dagini sentiment loi soknaraga leibanina aikhoibu khangbide I masel oiraga nungsibide hitang da oirasu khanbide yengbide aibadai thoknakibani lan yam watli hayeng kari thokani tamba ngamdri aduna soinakhiba lanakhiba punamak iyamba inauni khanaraga kaukthoknaraga aikhoidai soikiba lankhiba aikhoida sauningba nungaitaba punamak kaukthokpiu ngakpinaba haizari aikhoidasu nungaitaba sauningba loinamak thadokjare Robin Mangang Khwairakpamna thadrokpa cherolamna asumna hairi nahan ahan bagi thohaningdaba thodok asi kaim natte sumaina tawbani samlappa warida government oil depot da yadabadagi matam kuina khamduna leiraba bulletproof ti oiba ambassador car anikhak maphamduda caretaker or saukidar haigadra makhoiga atopa unit ki aikhoigi eti angang kharaga wari fajana sanaraba matungda makhoina fauba battery hapsillo aduga thauba yaganiga haibiraklaga lan manungsi semjillaga sijinnage ko haidana chingaga lakpani huralaga lakpa natte amana atopa unita chatkre amana sekmai unita chingae honorable CM gi yum mamangda duty tariba CDO isil inau singna phabire officer sing yauna amuk ambassador adu mamai leiraga chinghankhre eti gi angang sing adu khumalampakta pusillaga thamkhre haiba pau phange phondi ring chatlaga paikhalaktre aikhoisu kainone haidana team ani khumalampak lomda chatpaduda last hour da phone pairakpadagi makhoi thadolaklani changbiraklanu hairakpadagi lambida ngairaga leikhi aikhoidi pau pi daba yadabanina AT gi headquarter da pau pi bani makhoi loina phajana thadok piramlabadi numitu karisu thoklamdabasu yai adubu icham chamjaba gari chingakpa DI driver duga DI duga amuk phajillaga AT gi angang sing adu thadorakhi madudagi AT gi angang singna sangma yengbide aikoi masenbu haidana warongnaba saunaba hengalakpadagi yamna thohaningdaba thodok adu thokre thamoi sokna nuaite aigi interview khudingda haujik maitai amatada hayeng fauba tonghaningde haibase mayam loina tanaramgani adubu I khengliba naha sing haibasidi aki akhang leiba natedo official singda aikhoi AT gi angang singna khut thagiba soikhiba lankhiba khudingmak machin manauni ima amatani hauji khanaduna leiba matam natti haiba wakhaldu makhak khanbiraga AT pumnamaki maut sinjaraga korongnasu haikre ainasu haizari ngakpiro lan loikhiroi yamna watli yaknaba ngakta ngaire maitai aikhoigi aduna amana amagi mateng pangsinaduna tathok tasin taunaraga punna nuksirabi ima laibak se kanminasi tungi isa sa isu sing nungaina thambiram se haizari hiramsigi matangda social media da awai akhum kanamtana tawbiraganu aduga nuksiraba AT isinlaw singnasu thamoi sokpadagi nayamba anida Pulisna thirame haibagi dama khulngak patokpa haunade pukning sonthaganu sirasu yare haibagi natro yaknaba mayuknaribase aduna aikhoi manungi wadi adumak manungda losinjarage nakhoidi leibakse ngaktaba yadabaniko inauksa Arambai Manipuri hariba page asidagi mioi amana thagalakpa warol ama mayamda pathokjari Kuki gidi makhoi MLA tarana support tawraga majati bukan khattuna makhoina leiriba jaga du chawthoknaba hotnari adubu maitai aikhoi gidi kadai makhoi MLA kunthraga mapan fauba pukchel tinaba ngamdaba majati kaningbagi wakholol leitaba masana masagi majati bu mutnaba hotnaba oina tawri maitai bu mutkigadabadagi kange hairabadi maitai bu ST da chalhalamu tampak khaktada leiba yarise chingtamda loina leiba yanaba masi tahodrabadi una khangna linna hangoi yotpa dongna kukina popi dagi phanglakpa paisana tampaki lamsing khara leikhiduna makhoigi loina oihaurani kharana namfuda hatoklaga lam asumna adum maitai se chahi kharagi tungda leifam leitraduna mutkragani
ATG Control Room Operator Laisram Robertson na asumna phongdorakli State Government na Assembly gi House ta Kuki militant singi su abrogate tawba haina pass tawbiduna Central Government da taksin gani haina miyam gi kholau tabi bagi damak Arambai Tengol na nungaiba amadi thagatpa phongdoksari amadi Honorable Home Minister na Border Fencing amadi FMR gi lawrakliba thodang su thagatsari loinana haujik yamna maru oiriba NRC amadi illegal Kuki immigrant sing ST list gi lokthokpa loinana border sing AR nataba atoppa Central Force na ngakhanba point ahum asisu Assembly House ta puthoktuna pass tawbirabadi miyamna soidana penagani khalli